ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯅꯕ ꯁꯤꯜꯂꯤꯕꯁꯤꯡ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯤꯆꯝ ꯍꯥꯠꯄ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯣꯠ ꯆꯩ ꯃꯩ ꯊꯥꯕꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯕ ꯍꯧꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ AIFBꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯕꯣꯏꯀꯣꯠ ꯇꯧꯈ꯭ꯔꯦ Army Chief General Manoj Pandey Manipur da ngarang laktuna security deployment ki assessment tawkre Governor unakre TNL na Tangkul Furuf ki jurisdiction da tokhaiba administration thamba khagyaroi haina PM memorandum pisinkre Hairoki Relief Center da leiba nupi ama angang nupa macha ama tek tikai jana ngarang unakre New Chekon Tribal Market mayagi dimdailong kaboi khulda security personnel singna dukan mai thaba yaningde JETU MAMI TV ki Manipuri Prime Time News miyeng tabidibas singbu jan maibamna khurumjari. Hauzik lamdam asida thokliba irang asina maram oiraga laikhidraba amadi awaba mayuknariba singi awabada MAMI TV na saruk yazari. Amana amabu ngakthok ngaksin taunaduna lamdam asida amuk khanna santi puraknaba apunbagi saktam kaihandana khundaminariba kanglok masalgi marakta mahusagom nungsi chanana laiminanaba aikhoi khudimakna hotnamirasi. Hauzik pau santokna pizari. Lamdam asigi apunba ngamkhaida amadi state asida atamdana singnarakpa sing chap chana thengnagani Thaurang tauba manba maongda ngasi ngarang asida kuki khulai paiba terrorist singna ngamkhaida singnarakpada natana michamgi punsi amadi lanthum manghan takhal lakpasi center amadi state lengakna thengnanaba sem saba loire lengak asina lamdam asigi apunbagi saktam khak kai haloi lamdam asida khundaminariba kanglo furup kuntra marina apunbagi saktam thugainaba honariba terrorist sing asi amata oina thengna minasi haina chief minister N Birena haikre Ngasi nungtel CM ki office ta pangthokiba paumi singa unaba amada chief minister N Birena haiki apunbagi saktam da singnarakpa sing thingnanabagi damak lamdam asigi tongan mamafam singda central force sing thazinbagi mathakta state force sing su thazinpre ngasi form kiba cabinet mi famna state force singda hinba sakti pibaga loinana state lenga ki advisor ki makhada thabak pangtokpada atingba thamdre housing mafam kayada state force amadi central force singna operation chathari ngasi ngarang fawda tongan ba mafam singda thokiba thodok sing state amadi central force singi makhutta kuki terrorist nimfurom laikhidre haibaki report ama leire makhoi sing adugi manungda kontra humdoi di sire haina khangba ngamle asiba haksang kharadi makoina puduna chatkibagi khudam phangle hauzik mafam kharadana asiba haksang sing taduna leire Kuki khulai paiba singna M16 amadi AK47 rifle sing paijuna micham kaya halakpa amadi yum kaya mai tharakpa asi lengak asina haksina lawi amadi condemn tawi state amadi central force singna su makhoibu thengna naba honabada hauzik 2 inches tortor sing foba season naba haure ngasisu yangang pokpi serau suknu amadi torbungi area da kuki khulai paiba kaya security force ki makhuta laikhidre kuki khulai paiba singna fayeng napat amadi serau da micham sing nomina kaptuna hatkibaga loina yung kaya may thakre habagi report leire hauzik lamdam asida thokliba irang ase kangluf ani ki maragda thokpa irang nate su chenariba kuki khulai paiba terrorist sing amadi state amasung central force singi maragda thokpa lanne state asigi su haitoi singthoiraba force sing matik chana lei soidana thengnagani changsiliba lan asida
asida praja miyamna yausinbiganu aikhoibu puning thogatpiu thongna hapiu mai paknaba ishwargi mafunda thongnibiu lambi thingbagi thabak thadokpiu security force singda terrorist sing thengnanaba honabada apanba ohenbiganu lenga asina terrorist sing mapung fana muthatnaba honagani mathau taraklabadi helicopter fawba sijinnagani madugi ayabasu center lengak fangle thokliba thodok asida laikhidraba micham miyam pomnamaki mafamda lengak asina nuwaitaba amadi awaba fongdok jari makoigi leihoriba imu manungi miyoi singda lengaki maikaidagi piba yaba mating sing pigani haiki khannariba lan se thongriba lan se prajani gi marakna te koki gi su military ne haiba ulai ba kanguga manipur sarkar amadi india sarkar gi force ni yam clear we bio aduna praja yawi gano manipur gi nungsi jaba praja jing amadi tamgi praja pulum taina pulum tokjari praja yawi gano Manipur tugai gen arms fire ga kulai fire ga targa mission prajada attack to kamu ga Manipur kai ga yaro kai amato ya ga ni try samari jin ka amato ya ga ne ka madu sarkar di force adu madu sarkar do support to ba central government ni force ka thenga ni al nei mai il singa tugai ge honor ko kamu kan bata bani na bata bani ko ni madu bi thenga madu dei da ai koi machine को support होपियो encourage होपियो एक कोई की mind एक कोई की थौना मणिपुर पुलिस की थौना आर्मी की थौना डाइवर्ट टाउन भी गनो सत्य बगे के बस थंगे बगी लंबी हुंदा साजो बिबियो इमुंग दना आई कोई बियो पूजा होपियो लगा काई दना बा एक के बदु दो आई कोई नमदा बा अदु नत्त दना लंबी छोरोका Karena gumba khara ki kanu magi ungthok thok na sibai se pasu ya ko gun to commando ja ke ru thinga ga khangna ga legum to commando duna sa sa ga no mai kapsa ru du sa har wa hang mai yum to sukumba lambi jatra koi thengna re masime immediately tobio ngasi nungthel pung ani makhairom taba matamda Imphal East District gi manung chenba khongsai bank ta leiba kuki gi yum ahum khoisaw naraba miyam na mai thadra amang ata thokan kre thodok adu thokraba matung mafam adu dagi nongmai kap thorak padagi miyam na amuk khanna irang haurak padagi irang adu police ki kangbuna matam chana laksin kre hari Hauzik lamdam asida thogliba irang asina maram oiraga khoisaw naraba miyamna pangai da leiba Manipur Police Training College MPTC dagi tongan ba makhalgi nongmai lising amagi mathakta amadi nongmai maru sing miyamna overpower tawduna laukibagi thodok thokraba madung ngasi nungtel pung ahum rom tarakpa matamda su khavei soida leiba 7 MR gi camp dagi tongan ba makhalgi nongmai sing laukre hari pau asina hai Imphal East District ki masing yamlaba naha sing na ngasi nungtel khanghaudana 7 MR gi camp ta changlaktuna mafam adu da leiramba MR personnel sing overpower tawraga nongmai sing adu laukibani hari miyamna khulai laukiba matam adu da camp adu da MR personnel sing su yamna leitaba matam ni hari panbai yabadi kuki khulai paiba singna maite ki khul sing da tatana nongmai kapsin duna landaba amadi yum kaya mai tharabasu Central Security Force ki kangbuna yengduna leiba amadi khunja singna arai ba license nongmai sing puthokduna kuki khulai paiba singge mafam kaya da lanting naribani Uripok Assembly Constituency ki MLA Khwarakpam Ragumani gi yumda Uripok ki preza miyamna unaba changluba matamda thong hangu haiduna get thiluba matamda Ragumani gi machanupana nongmai ran ahum mari rak kap thorakpada mioi ani soktuna aruba fivamda hauzik Rasmati City da laikanari khoisaw naraba Uripok ki miyamna Ragumani gi mayum mamang da leiriba mahaki office amadi gari kaya amang ata thokan bagal loine na mai thadokre amadi lambi thingduna achat awak sing check tawki ngasi nungtel pung ahum rom tarakpa matamda Lamphel Police Station gi manung chenba sana kaitel da khoisaw narba miyamna kuki gi yum ama mai thakre hari makha tana miyam aduna yum kaya mai thana ba honarakpada police ki kangbuna miyam adubu tankai kre hari
Army Chief General Manoj Pandey ngasi Imphal da laktuna Manipur State asida oiriba kangluf anigi irang na maram oiraga tangdu leita da bafibam asigi matangda security na law khatliba section tharangi matangda comprehensive assessment ama tawkibaga loinena Manipur gi Governor Anusuya Uike Ras Bhavan da ngarang numidang wairam unakre Army Chief Manoj Pandey na state asida ngarang mahaki numit nini ki oiba khongsat asida Eastern Command ki officials singa unaduna hauzik oiriba state asigi crisis ki matangda security force singna law khatliba Santi Roksang ngakpagi thabak thoram singi matangda briefing piduna paudam ki ngasi Army Chief General Manoj Pandey na ngasi tungan mafam singda ground operation chathariba mafam singda chatuna Army unit singi commandant singa unaduna security ki assessment report loki amadi magna Chief Minister N Biren amasung security advisor Kuldev singa unaduna hauzik leriba state asigi law and order ki fibam gi matangda wa khanaduna hauzik state asida oriba irang asi atuba matamda loishina bawa tanaki hari official source na hai Manipur state ta irang kansilak pana maram orga Assam Rifles amasung army na Manipur sin bathungna security ki section thorang sing lokhatuna state asida pamdaba thaudok sing thoktana ba honaduna lakli hari security force sing Imphal East amasung Churchanpur district sing da kangluf aniki marakta khutthokna ba sing ngaktoktuna leiri amaromda kutlai paiba miscreant sing na awang ba chinglom dagi kumtharaktuna security force sing da attack toina chathai laibak fabadi attack sing atuda security force sing gi maikeda asok apan yaukide hari adum oinamak security force sing na mikup nahum sing na chingnaba mafam sing da operation sing chathaduna mafam kayada security gi ngak sen bagi thabak le palaitana chathari hari Panba Yai Army Chief General Manoj Pandey na ngarang Manipur State laktuna security ki section thorang singi assessment tawkiba ase Union Home Minister Amit Shah na state asida oiriba fibam sing May 18 state asida laktuna yengsinaba sem sariba asiga mari leinei hari Wangkai High School da thamliba SSB force asi athubada lawthok piyo communal oiba irang asida makoina yausilakliba mafam kayada thokliba irang sing asida makoina yengdula leirabanina makoibu thazaba leitre haina Wangkai Ketel asangbi nupi maruf ki secretary Haisnam Ongwi Sukil Sulekha Devi na phongdorakli wafam asing asi singjamai wangwa bagevati leikai de leiba Manipur Legislative Assembly ki speaker Thoksom September tagi yumda Palace Compound Puja Lampak Mehobam Lampak Wangkai Ketel asangbi Ningtam Pukri Mapal Thangapat Mapalgi Khunja Singna Memorandum Pisulra Matung Phongdokibani Magna Makha Tana Hai Numit Humnigi Oiba Manungda Thabak Oina Pangthoklagi Haina Thazaba Pirakle Adubu Karigumba Thabak Oina Pangthorak Trabadi Kendra Asigi Aponda Khunja Singna Choba Iho Ama Horakani Haki Numidangdagi ngasi ayuk fawda tongan ba chinga tainaba mafam tara humdoi henbada su chetnariba kuki khulai paiba singna nomai kapsinduna attack toropaka loinena yum kaya mai thakre mafam kharadana ngasi ayuk pung tara henba fawba commando amadi khunja singa kuki khulai paiba singa khutthoknari thaudok sing atuda asok apan amadi asi ena kaya yaure hiram asigi matangda MAMI TV ki paudam ama Bisnupur district kumbi kendagi manung sanba sa dong pokpidang kukila hawusina ngarang ahing nongyay matungpung amarom taba matamda afawa makani nongway singpay na laklaga kul adugi yum kullom may thara magloya na nongway kapslam le haydi yum may thaba du kanna bu hono ruba kul adumagtadagi viki ka wamiyoy ama kuki kulay paibasina nongway na kapadagi tokpam na laikidre aduga atopa miyoy amana aso opan nangkre haydi hawjik sa dong pupi kungi yum sing may thabagi thabak makata na sathari kulay paidra upay leitraba sa dong pupi miyam na sakraba yum sing adu yenglaga leiban na hawjik upay leitina mafam adu khangnari athu matang manungda Lenga ki mai kidi ahead ba security force tajin biduna parja simuk thawai kan biu harakni Numit humnigi khongchetta hayeng Manipur da lakadoriba Union Home Minister Amit Shah gi khongchet boycott tawri haina All India Forward Bloc AIFB Manipur State Committee gi chairman Y Iboyai mana pawmi singda phongdokre Imphal gi Manipur Press Club ta pangthoki ba pawgi mifamda mahakna hai Manipur handak thokliba irang asi tha ama farakadawre adubu ngasi fawa center linga ki luchingba mioi amata Manipur da lakpida ba haibasi yamna laibak thibani karisu leitaba appointment yenthokpa thoram amagidi numit nini ki matam khaidhoktuna Guwahati da laklamki asingumba kayasina maram oirga Manipur miyamna center amadi state lengakta thazaba leiraktre maram asina Union Home Minister gi Manipur khongchet asi boycott tawbani haiba wafamsu AIFB Manipur State Committee gi chairman Y Iboyai mana phongdoki Manipur khundari ba tongan tongan fur kunthraga mari kunthraga mangal leri ba tongan tongan fur mayam leri ba sigi marakta thokpa kanuki rang nate masi mapal lamdagi changsil iba
immigrant ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏ indigenous people ꯁꯤꯡꯁꯤꯗ ꯑꯇꯝꯅꯅ ꯂꯟꯗꯥꯔꯛꯄ ꯑꯃꯗꯤ ꯃꯁꯤ ꯀꯗꯥꯏꯕꯨ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯨꯝꯒꯦ ꯍꯥꯏ ꯀꯥꯟꯗ तसेंना हायरकांदा अखोगी जोमी ZRA की चेयरमैन कोइबा मसामक थांगमिलन गुइते हारिबसी अखोगी कइनोदा म्यांमार की एक्स MP कैंडिडेट ओइरंबा सिना अखोगी ZRA की होजिक थांगमिलन किपजेन सिना अखोगी चेयरमैन ओइबनी Tangkhul Furup Singh Apex Body ama oiriba Tangkhul Naga Long TNL na Prime Minister Narendra Modi da memorandum ama pisinduna Tangkhul gi jurisdiction da tokaiba administration thamba khak yaroi haina khangan khre hari TNL gi President David K Simre na Prime Minister Narendra Modi da pisin kiba memorandum aduda Yalhomi gi saktam amasung top culture mapangi safu singdagi ngangtuna thamna ba taksinki Tangkhul Naga Long gi jurisdiction makha da leiba district natroga area da tokaiba administration ama semba yaroi haina Simre na memorandum aduda khanganki memorandum aduda hauzik chathariba Indo Naga peace process asi framework agreement yumfam oiraga athuba matamda wakhai puraktuna awang nongpok lamdamda tangdu leitaba amadi mara chetpa fivamda thamnabasu taksinki hari ngasi ayuk pung 13 makairom taba matamda kumbi gi napat area da kuki khulai paiba singa BSF ka khuthok nabagi thaudokta kuki khulai paiba lalhoba taret sire tara henbana asok apan nanghan kre haina BSF tagi phangba pau amana hari kuki khulai paiba singna tongan mamafam singna ngarang dagi ngasi fawbagi manungda maitaina tariba khul singda nomai kapsinduna micham kayat hat kiba amadi asok apan nanghan kiba yum kaya mai थाकिबगी थवंगबु पेंद्रबा फोंदोक्तुना ngasi nungthil meira paibi sing amadi miyamna lambida thoktuna khongjang sangsinbaga loinina kukida mating pangba Assam Rifle sing hanko haiba kholau sing lauduna khongjang sangsinkre singjamai kwakaithel tera bazar heranggoithong kwakaithel takhel laikai lamlong nongmaibung moirangkhom na chingba mafam singda hauzik khongjang sangsili Tha ama chupna pangthokadoriba Chief Minister gi artist singi tengbang lisingani kunithoi kunhumdoi Department of Art and Culture Manipur scheme asigi makhada ngasi Jirivam district ki Dibong da leiba Inunganbi Manipuri Dance Academy Jirivam gi training hall da Inunganbi Manipuri Dance Academy Jirivam da sinduna hawdopagi thoram pangthokre pangthokiba thoram aduda Jirivam Higher Secondary School Jirivam gi Reacher Principal S Maniton Singh amadi Inunganbi Manipuri Dance Academy Jirivam gi President Dr. Chandam Kamal Singh na chief guest amadi president oina saruyaki Thoram asiga mari lenina Inunganbi Manipuri Dance Academy Jirivam gi president Dr. Chandam Kamal Singh na hai hauzik matamda sanaba jagoi isai na chingba asi yamna maru oi larik tambada natana sanaba jagoi isai sing asi hairabadi tungi punsida matik chaba mi ama oina ba honabada chauna mating pangli maram aduna larik tamna academy asida jagoi thawai yauna tamlaga tungi punsida Manipur gi culture yokhatpaga loinena tungi punsida aphawa mai pakpa ama oirasanu haiki Peace and Relief Committee Hairokna Sillaga Hairok Higher Secondary School da Hangleba Relief Center Leibi Nupi Amangarang Thobal District Hospital da Soida Ngamtana Angang Nupa Macha ama unakre hari Nupi adugi maming Sagolsem Ongbi Lintoi Ngambi Jai Kunmathoi Mapuroi ba S Haridas Kawi Imphal East ki Nungbrang dagi ni hari Relief Center asidagi fangba pau amagi matung inangarang Angang unariba asi mapuroi baga loinena tha asige tarani thoi dagi hauduna heroki relief camp asida hauzik thogle beirang asiga maram oiraga lanjil laktuna leirakhibani makoina lakpa numit aduda nupi adu tha mapangi angang naupuraki laibok fabadagi ngarang ayupung 10 minute 15 taba matamda khangabokta leiba Thobal District Hospital da angang nupa ama tek takaidina unakhibani angang unaba aduda achoba thaudang longkiba CHC Hairok amasung District Administration Thobal gi team singda relief campers singna thakatpa phongdokre hari Haukiba May Kuntaruki Numidang Pung Mapan Makhairom Taba Matamda ARF ki security personnel singa Imphal East ki Manung Chanba Travel Market Manangta Leiba Dindailong Kabui Khul Colony da Dukan ama mai thabagi thodok adubo Zeliangrong Union JETU Assam Manipur amadi Nagaland akan maongda yaning taba phongdora pagaloinena masigumba mathong hoktaba thodok asina state asigi hauzik oidiba fibam asida hena khudong tiba oigani hari
Union asagi General Secretary gi Cherol amana hai tang kuntaro ki thodok adu yungawba security personnel singna thokan bani mari lenaba authority na yamna thuna January ba personnel sing suspend tawkiba adu thagali adubo hena kanba action lokhatuna thabaktagi terminate tawgadabani hari Manipur gi miyamna Tonga sandokta naba amasung tabada nungaitaba wahi wata season naba leptuna hauzik oiriba state asigi fibam asi fagan naba khonasi loinena atai kangnop singi sentiment sokta naba khonasi hari Manipur lenga ki maikei dagi ngasi ayuk pung manga dagi nungthil pung mari fawa Imphal East amadi West da aduga Bishnupur dana ayuk pung manga dagi nungthil pung ani fawa curfew komthok lamba adu lamdam asida irang kansilakpana maram oiraga ngasi ayuk pung 13 makai da curfew matam tension kray May ahum dagi horaga lamda masida oriba tangdu leita daba kangluf ani ki maragta thokliba thokaning daba thodok kaya sing amadi kuki MLA tarana laurakpa firep sing asiki mayokta kokomina senduna tha asiki taramanga dagi horaga Manipur gi tongan tongan mampafam kaya da famle ba wakan mi famgi sargama oina ngasi Naremtong laishram leirak meira pai bilum na senduna meira sigi sanglen da wakan mi fam chathakre Federal government ga paramilitary singa amadi kilal hoba singa lawtuna ba man mawang da bisam praja singa onjin na yum mai tharak ba amadi asiba hon bagi thawong da koina praja kan bi bagi mahutta chatharak ba mayam si ubada koi ta sengna central government amadi di hau ri ki sing asigi merak ta aron ba agenda kaya lerebra hai ba koi singna ba paujare aduna akoi na hojik pali ba sarkar asida leiba security ki advisor asina su seng ba achumba paudum pi bagi mahutta numit khudingi shanti phangle irang namdare haina pau pibiraga hojik hojimak singda da mati phayeng da kaptuna asiba mayam man imang asida holi ba se security advisor ki karambe agenda no masi athu matamda mayek singna praja da khaman biu natraga dis security paramilitary force punamak manipur da ki lokthok pi hro national highway da paramilitary singa se thambiraga essential commodity oiba khoi ki charo thangna polam tingan nan thamiba asida konjin badoina sijina biu amadi security advisor singa sisu athu matamni lokthok pi hro Manipur ki honorable chief minister isagi tawpham thok poithau tawbirau khoina mihut oina thagat sariba khui angau bugum na kwajin general leiriba MLA tara se ain gi oiba action lokhat pi duna makhoi gi mehakta khoi gi penalty na chimba kaya pi duna iram damase shanti puram na hona biu Ngasi nungtil pung mga rom tarakpa matamda Manipur ki ICAR South ki manakta leiba yum ama mafam adugi miyam na horoktuna mai thakre hari yum adugi ayamba saruk mai na chakre mai kanna ba changlaki Manipur Fire Service ki kangbu miyam na lambi da thatuna changhan khidre hari Kuki sing da landarak padagi moregi akoibada khundaramba maitei sing khul sing thadoktuna Imphal dar leiba relief camp sing da saidang fam lautuna leiringai cherakta ngasi ayupung mapanram tarakpa matamda kuki sing na more ward number 8 Turen wangma haino makhong dharma sala laikai amadi ward number 8 khunaugi mafam sing da maitegi yum kaya mai thakre hari Imphal East District ki manung chanba yengang popida ngasi ayupung anirom taba matamda kuki khulai paiba singna chingdagi kumtharakpa loinena nongmai kapsilakpadagi mafam adugi khunja sing amadi commando gi apunba kangbuga khutthokna kre kuki khulai paiba singna sabung khokta leiba maitei gi chekon amadi farm kuki singna mai thakre madugi matungda maitei khun sing khunja singna kuki khul oriba samagram kuki khulda changsinduna yum sing mai thana ba changsiluba matamda kuki lalhoba singna plan tawduna thamlamba bom ama pukhairakpagi thaudokta micham taruk commando gi personal ama asokapan nangle hari
Nakal Amaromda Imphal East District ki manung chanba laitan pokpida ngasi ayuk pung ahun rom taba matamda kuki kulai paiba singa BSF ki kangbuga akan mamoongda khutthokna kre khutthokna bagi thaudok adu loikraba matung thiba humbagi thabak chathabada asiba haksang ama improvised RL ama 12 bore rifle ama kapa yariba maru ama fangle hari ngasi tongan mamafam singda kuki khulai paiba singa khuthokna bagi thaudokta soklaba Manipur Police Commando gi personal ani hojek rims amadi Rasmeti City da laikanari pau asina high suknu gi thaudokda Thawal District Police Commando gi personal ani soktuna rims hospital da aduga yengang pokpi gi thaudokta soklaba commander personal ama Rasmeti City da laikanari hari ngasi tongan mamafam singda kuki khulai paiba singa commando amadi security force ka khuthokna bagi thaudok singda yamdrabada kuki khulai paiba lalmi tara rom sikibaga lonina kaya amana asokapan yakre hari kumbigi napet area da thokiba khuthokna bagi thaudokta kuki lalmi siki yangang pokpi amadi wangugi area da khuthokna bagi thaudokta khulai paiba kuki kaya amasu laikidre jaf taba paudi hauzik fawgi oina fangbangam Singzamai Police Station na konba Singzamai yumnam laikai da maike asomgi khoisau narba khunja singna irang haurakpadagi lambida achat awak sek tawringai DSP Ingocha OC in charge Imphal West na lagtuna irang adubu laksin naba kanna honaki irang laksin ba ngamdabadagi tear gas kaptuna tankaiki ngasi nungthil pung ama makairom taba matamda namidang pung taruk henba fawda khunrakpam kendragi manung chanba savungkhokta su kuki khulai paiba singa security force ki kangbuga kan mamongda khuthokna badu da khunja ahum nongmaina pandana sokibaga lonina kuki lalhobani chingnaba ama leikhidre hari hauzik su matat oina maike animagda khuthoknari haina supau asina makatari ngasi phong ki ba state cabinet mi famna miyam da nomai kapsiliba yum mai thariba kuki khulai paiba singbo terrorist ni haina laukthok ba kalonina makoi gi matakta khut thana ba security force singda sakti pi ki ba si ko komina taramna ogi adubo lenga na lauki ba firep adu thabak da onthok piu haina ko komi gi convener Zitendra Ningombam na haikre ngasi numidang uripok ta leiba ko komi gi office sapangthok ki ba paumi singona ba amadam hak na hai tha asigi ahum dagi thoki ba irang nam thare Lamdam asida santi hazilakle haina launaringai cherakta ngarang nungthildagi ngasi fawda kuki khulai paiba singna micham halakpa yum kaya mai tharakpa asi akan mamongda akhanaba thorang oigani hauzik chinga tainaba mafam singda leriba khunja singi amadi lanthum sing kannaba aikoi khudimakna thodang lominnabaga loinina mating pangnaba honaminasi lamdam asida khundaminari ba maitei pangal amadi naga ichil inau singna su aikoi gi yeknaba amadi maruf kanano haibadu mayek singna khanglabani aikoi punna kuki terrorist singbu thengna minase hauzik central force singna kuki terrorist singda mating pangi haina miyamna ngangnarakliba asina hena chumba oiraklabadi central force singi mathakta su miyamna ihau lakloi hainingai leite haiki हाइरिबा पेरिफेरी एरिया सिंगसिदा अखोई ngak senbado अखोई मथौ तारे मरम अदुना मफुम मदुदा लेरिबा इसिल इनाउ सिंग अदुना अखोई नुंग यावदना खुले यावदना कनो दो ngak तोपदो ngमदबनिना मरु इना तंपाक सिगी एरिया दा लेबिरिबा खुदिंगमंगना अखोई लेबिरिबा पेरिफेरी एरिया सिंगदा मदि कोनी अटैक तोरनी ने हाइरि मफम सिंगदा अखोई चलगा अखोई इमालेबा इरमदम सुबु ngakमिनबा अखोई प्रजा सिंग अदुबो कनमिनेनबगी थौदांगदो लौमिनसी हाइबो वफमसु मियामदा थमजगे अदुगा सुक्लुरबा तंजा असिददी अखोई होजिक्ति कनाना कनानो येकनबना कनानो अदुगा मरुबना कना हाइबदु खंगबनिना मिसिंग यामजदबा अखोई इरमदम तंबाक्सदा लेमिनेरिबा अखोई पुमनमक्सिंग से अखोई अमना अमदा ओनसिनबा अदुगा अमना अमदा खनब होबा अदुगा अमना अमगा वखल मानदबगी अखोई खाइदोकनबगी वखुंदो अखोई थादोसी अदुगा अखोई पुनसिनबगी मतंगदो यौरे हाइबो पोतु अखोई थमजरे अदुना मतंग सी योरपदा अखोई पुनमक्से अखोई लेबिरिबा CSO सिंग लेबिरिबा ऑफिसर सिंग लेबिरिबा लेजिस्लेचर अदु लाइक पुनमक हाइबदी वॉलंटियर पुनमक सिंग से लेबाक कननबगिदमक्ता लेबाक कननबगिदमक असुगुम्बा मीना तारिबा लान से मसिदा अखोई पुनसिनना थेंगनना बखनबा मतमदा
ख्वाइदगी मरु ओरबदी अखोई पुनबा हाइबो फमसे अखोई मथौ तारे अदुना तोंगा लेबिरिबा अखोई फुरुप सिंग मरु ओइना मैतै नगा सिंग अदुगा मैतै पंगल सिंग सि पुल्लगा असुगुमला हिंचाय तमगी थोंग सथरिबा कुकी मिल टेरर सिंग से मसी की मायोक्ति कन्नबगदमता अखोई पुन्न थबक होनमिनसे वो फमसु अखोई थमजरी Sagolban Kangabam Lekagi Kunja Singna Irang Horaktuna Lambi Achat Owa Kayasu Chek Taukibaga Lunina, Lairiba MLA Yankai Asina Tolaktuna Mang Tabaki Rabasu Prizamia na Mang Tazage, Tungda Lepiu Manipuri Apunbagi Staktam Kaidana Bahona Minasi Haki. Pairai Lemeral Mairapaibi Apunba Love All Manipur Women's Voluntary Association Amoba, Mewak Amadi Mairapaibi Observation Committee na Sunduna Kunmari Laksuba, Mairapaibi Numit Ngasi Kurai Salantong de Leba Tharo Devi Lampang Tapang Tokre. Aroibadam Aroiba Pao Amon Episari. State asigi apun bastaktam kaina basilliba singlem na tharoi micham hatpa amadi miyangi pochei mei thabagi mathakta akanba action loba hore Chief Minister. AIFB na Union Minister Amit Shah gi Manipur khongchet boycott tawkre. Army Chief General Manoj Pandey Manipur dangarang lagtuna security deployment ki assessment tawkre Governor Unakre. TNL na tangkul furuf ki jurisdiction da tokaiba administration thambak khagyaroi haina PM memorandum pisinkre. Hairoki Relief Center da Leiba Nupi ama angang nupa macha ama tek takay da nangarang unakre. New Chekon Travel Market mayagi dimdailong kaboy khulda security personnel sing na dukan may thaba yaning day jet you. MAMI TV ki Manipuri Prime Time News matang sa daloy zare miyang tabirba singbu amuka hana chan mabamna kurum jari.